Education as na lauba kumja lisingani tara taruk amadi lisingani tara nipangi MTS written test exam lakliba tang kuntra mathoidagi haugadoriba assembly session asida akaknaba matamama leplaga result Haidoktrabadi chara henbana chingba Akanba Khongjang kaya changsinaba same saba loire haina education as MTS written test completed 2016 amadi 2018 batch ki JAC gi disabled cell gi convener Pebam Govindchan na fongdorakli Wafam asing asi kay sampat Laimajam Laikai de Laiba, Yaifathauni Community Hall da Joint Action Committee, JAC Education as MTS written test completed 2016 amadi 2018 batch na sinduna, pangthokhiba wakat mifamamada, Pebam Govindchan na fongdokhibani, mahak na makhatara dunahai, haukhiba chahi lisingani tara taruk tara nipanda, Directorate of Education as na notification thoktuna, post chamri tara humdoi written test loikhraga, hauzik fauba haidok pidabasi, lainga ki karamba aranba, Aronba agenda laibagino chahi taret Nepal Chief Minister ke appointment launaba honabada unabagi ayaba pidaba haibasi candidate lising kuntarukpu mirai bibani haina lawi exam ase thakiba candidate tangkhai ama hena H bar oiraba singi akhanaba thaurang ama semdragadi JAC na Akanba Khongjang Changsillagani Manipur assembly session khudingi CM na Haidoknaba tauge haiba wahaina miyamdam namthak taubagi hainabi tokpiu lakliba tang kuntra mathoidagi haugadoriba assembly session asida akaknaba matam ama leplaga athuba matamda haidok pidaba tarabadi chara henbagi khongjang amadi suicide taubagi khongjang kaya changsillagani haina fongdorakli MTS ki result haidok tabasi matang sida koi koi dagi pen de bhargana ngasi phawda ate department ki haidok nagreba Education is ki MTS ki tobusi chahi nipan ma pada hajale hari chahi nipan ma paje lenga se kari to le gya bisma I han bai wang oi hang jage result ja haduk tab number bar ka da koi ki S bar oi ba meam ba yaure service to ba bai phong jap su leitre service to ba ya da ba S bar oi sing sigi tongan ba special arrange ba to biu loina hoji le ba result si atu ba da haiduk biu kari gum ba sidagi haiduk bi da ba taragadi koi chara hen ba khongjang loina makha taraba hen ma haragadi koi isa itom da Sijabagi, Susat Obi, Film, Yorkani, I was in the Tanzagi.